ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯣꯖꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯈꯤꯕꯤ ꯁꯅꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯆꯅꯨꯃꯉꯥ꯫ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ, ꯍꯥꯏꯕꯗꯤ ꯈꯣꯌꯨꯝꯂꯥꯏ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯅꯤꯅ ꯅꯛꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯦꯝ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯁꯅꯔꯦꯝꯕꯤ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛꯌꯥꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯥꯏꯔꯕ, ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯖꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤꯅ ꯑꯃꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯍꯤꯡꯅꯕꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝꯅꯁꯨ ꯋꯥꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕꯅ ꯆꯔꯥ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯜꯂꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯥꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯕꯁꯨ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯑꯗꯨꯃꯛ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛꯌꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯆꯦꯗ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅꯁꯨ ꯇꯧꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯃꯪꯒ꯭ꯔꯥ ꯈꯔ ꯇꯥꯜꯂꯨꯔꯒ ꯃꯗꯨ ꯐꯨꯠꯂꯒ ꯃꯧꯄ꯭ꯋꯥꯕꯨ ꯆꯥꯛꯅꯤ ꯍꯥꯏꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯋꯥꯡꯃ ꯇꯥꯕ, ꯍꯥꯏꯕꯗꯤ ꯇꯨ ꯈꯣꯡ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯋꯥꯅ ꯁꯥꯕ ꯎꯔꯣꯛ ꯊꯣꯡ ꯑꯗꯣ ꯇꯦꯛꯈ꯭ꯔꯦ꯫ ꯎꯔꯣꯛ ꯊꯣꯡ ꯃꯥꯅ ꯇꯦꯛꯈ꯭ꯔꯕꯗ ꯋꯥꯡꯃꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯂꯥꯛꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯣꯝ ꯋꯥꯡꯃꯗ ꯇꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯣꯝꯗ ꯊꯣꯡ ꯂꯥꯟꯊꯣꯔꯛꯇ꯭ꯔꯕꯁꯨ ꯁꯣꯝ ꯋꯥꯡꯃꯗ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯇꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯁꯦ ꯂꯥꯟꯊꯣꯛꯂꯒ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯍꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯂꯒ ꯄꯣꯠ ꯆꯩ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯊꯣꯡ ꯑꯗꯣ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯀꯨꯞꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯍꯤ ꯑꯃ ꯑꯅꯤ ꯊꯝꯗꯨꯅ ꯍꯤꯊꯥꯡꯐꯝ ꯁꯦꯝꯂꯁꯤ, ꯑꯗꯨꯒ ꯍꯤ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯊꯝꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞ ꯑꯗꯣ ꯆꯞ ꯆꯥꯅ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯍꯤꯊꯥꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯣ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯈꯔ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯔꯕ ꯖꯒꯥꯗ ꯇꯥꯔꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯑꯃꯠꯇ ꯍꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤन ꯇꯧꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯄꯥꯏꯅꯔꯤ꯫ ꯍꯤ ꯑꯁꯦ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤन ꯇꯧꯗ꯭ꯔꯤ ꯃꯈꯣꯏ ꯑꯗꯨꯝ ꯋꯥꯔꯅꯤ, ꯇꯧꯔꯤ ꯑꯀꯤ ꯑꯈꯪ ꯅꯪꯂꯅꯤ, ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯔꯦꯝꯕꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯣ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯅ ꯍꯤ ꯑꯗꯣ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤन ꯇꯧꯔꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯗꯣ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯅꯤꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯂꯒ ꯃꯈꯣꯏꯁꯨ ꯌꯥꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯆꯥꯛꯍꯟ ꯆꯥꯔꯒ ꯃꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤन ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯤ ꯂꯥꯟꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯌꯥꯝꯅ ꯇꯣꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯤ ꯑꯅꯤꯃꯛ ꯍꯣꯟꯕꯒꯤ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯧꯄ꯭ꯋꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯑꯗꯨꯅ ꯃꯥꯁꯨ ꯍꯤ ꯍꯣꯅ ꯃꯧꯄ꯭ꯋꯥꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯃꯥꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯌꯨ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤन ꯇꯧꯕꯗ ꯁꯦꯟ ꯀꯌా ꯐꯪꯕꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯌꯥꯏ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ, ꯏꯆꯦ, ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯝ ꯌꯥꯏꯀꯣ? ꯁꯅꯔꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯅ, ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯁꯅꯔꯦꯝꯕꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯣ ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏ 4-5 ꯂꯩ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤꯅ ꯆꯥꯛ ꯉꯟꯇꯥꯅ ꯊꯣꯡꯂꯨꯔꯒ ꯃꯧꯄ꯭ꯋꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯄꯨꯗꯨꯅ ꯃꯩꯅꯝ ꯊꯥꯜꯂꯒ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯌꯥꯏ ꯃꯆꯦꯗ ꯌꯦꯡꯗꯨꯅ, ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯀꯩꯗꯧꯕꯗ ꯂꯩꯈꯤꯗꯕꯅꯣ?
Isegi bunga madu khanglaga kaidoruni ise mina hainabada akhoi pabado horan banina mina hai chumbro sanare mido mopwagi wa tabada tapna kanana hairiba mado thajaganuko migi masindi menbangam banate wado haiduna sanarendi makhatare namito nungsu yam kana sui aduga babaso ayuktagi thabuk suba satki numit tara phobada akhoi pabado halakide pabana phana thengna fowa halaktabaduda imaso nongnaga subaduda tumthaba yaramde aidi imagi manakta adum phamnaga lei aduga nangna imagi manamda poraga nungaina tumli tumpok yaido marak thattuna adudagi kaidorabise sanarembido makha tana wari liragli adudagi imasu nangbu phamungda sumlamlaba matungda aingonda nangbu yenglamo napa halakpra yenge hairamlaga makutta mainam ama pairaga chatkre aisu nangbu senaduna dum lehore asomna sanarembina wari ado mathang mathang so makha taraktuna wari lirami hairiba numit adugi numidangi matamda mainam pairaga mapureba halakpa ngai kibi mama ado mikup kharagi matungda kaplaga imungda chensilaki mamana kapodo ubada sanarembiso mamada kaidoragi hangjarami matamduda mamana hairi imagi bema nangin apado thengna halakpada lambida mina huran bani haiduna pharaga phubirambadagi lekai mayamna tawraga laikana hori la naphagi manakta chalasi asi haiduna tongpok yaibu posillaga makhoi mama macha ahumdo thoklaklami adugo makhoi yaurakpa matamdadi mapadudi aroibu oiduna leiramki mapana nong marak aduda asiba haksang oina taraga leirambadu ubada mapabu laikannaramba leikaigi miyoising adugi marak ado khairaga mama macha ahum ado changsinduna mapabu kauduna yamna kapsaki mapa laikhidraba matungdagidi mamaso wakhal nungaitabana hemanbadagi chaba thakpagi matam sum kairaktuna kona thangda laina oiraki mamana naduna laikhrabada sanarembi ado tokhom khangda mopa nupabu pamba ngamboi ngamdaboi senajaduna mamagi manakta phamlaga ahing kaya kapki leikaigi mi kharasu changlaktuna makhoibu yengsinbiki adubu laibak thibani matam kharagi manungda mamaso masagi phibam yamna lusillaktuna laikatnaba ngamda adumak laikhidre mamana phamungda taaduna laikhrabada sanarembi mamabu konduna yamna kaplami aduga macin macha adudagi su hairuklami ima iseli babu kanaga leho haibno babasu chatkre nangsu amuk chatkradi aikhoi kanada ima haina koduino ima haina oina jadoino ima nang zetkino ima ima asumna zatkino haiduna khambadi ngamjada kaptuna lehoki madugi matungdagidi leikaigi miyoi kharana makhoi machin mokpabu matam kharadi yeksinbirami adugo magi mathona kaman khiduna nongmagi oina mi changlakpagi chang asum hantharakduna mamaidadi machin mokpabu chak charabara haina hangbina fobo leikhidre adukanda sanarembi ado piklibu mokpabu manamda poraga patta chattuna yelang kengoi hekluraga madu yolaga aphangba kharana mokpagi sangom leiduna yamna wani yoksaraki ayuk nungthengi matamdadi kharabu phai ahing tanglok thenglaklaba matamdadi mokpana ningai torokpa matamda thempham khangdaduna hoi lauduna mapanda koichatchatuna themjaki asumna matam maga sagonaduna machin mokpa ani ado leisa pakhang pharakibani machena wari liba loirakpada tumpuk yai macheda chingna yenglaga tapna ise ngasidi nokpa chawre isebu nungaina thamlage isegi ibunga isena ngairakpa mikupsu ipwana isegi damakta lepiba ngamba matam asini machin mokpa ani ado wari sanaduna mi lakpa ngaiduna ahingdo hokre mathangi numitni tumpok yaidi ngarang ahing thengna tumlabanina ngasidi yahok thengna hawalami mana makeup tholakpada machena chak loiduna thamlamlaba matung hithangphamda chatkiduna leiramdri tumpok yai
Masa sengdoklaba matung iruba loiraga chaktu charaga hobe hobe tawduna masigi manakta lakli. Sanarembidi asom wangmada mi thinba chatkiduna amuk leiramdri. Tompok-yai ngarang machena likhiba warising ado ningsingluraga machebu thoini hena nungsiba phaurakli. Adamna leiringai khara lapna machena nau paiduna hi holakliba adu urami. Tompok-yai khonjel hauna machebu kaujarami. Sanarembisu higi nau ado khupai chetna pairaga mopagi manak tamna sahung khara chauna honjillakli. Mikup kharagi matung machesu yaurakli. Tompok-yai na hai, "Ise, ngasidi ise yumda pothabiruro. Ibunga kaigi pothadoino adugi saru nangoina potharuro. Ise, ngarang ahing thengnaso ise di tumi. Aduga ngantana so hogale. Ise tumsit phananaba tumluroba." Sanarembido nokmi tawna, "Ise kaisu wadi, ise na pothagadaba matam ama lei. Matamdo yaudri phawbadi ise pothakiroi." Tompok-yai kari maramgino khanna amuksu hangi, "Karamba matamdano ise?" "Ikpwana yum kai pandi phawbadi ise pothaba yade. Karigumba haying nangna yum panbagi matam yauraklabada sengi awatpa leitanabani ise na pothadribase. Ise, adugidi kemta khangano. Haujikti aisu chauri. Sen tanduna imungi awat apa khudingda loina yengsilage. Khandaba yadabani. Haujikti nangini haibada ise natana kana leiri. Ima babado leidana waraklaba matamda, 'Ima, baba, nacha aikhoi wari haiduna mahut sinbinabasu leite. Awatpa amatang leirakpada mina pidat padatpa machani haiduna usittana karimna birakani. Aduna ise pothaba yade koibungo.' Asomna matamdo sum haujinki. Sanarembisu mayum makai panba yarakli. Adubu mahangna mopa nupa hana luhongdri phawba mayum paloi haiduna sikhang khangkhre. Nongmagi numit amada Tompok-yai ado masa khara nungaite haiduna ngasidi mahak hi lathok lachin tawba chatri. Numitse nongsu khara chui. Aduna mithoki changsu yamna watlami. Sanarembisu nongna thili churakpa aduda misu pakna laktabanina mayumda kara sira haina khalami. Adubu mahakna mayumda karage khallabasu miyamgi seba tawnaba leirurabanina hundoklamlaga karage haibasu ngamdri. Aduna mahak tempa ama tuplaga hithangpham aduda mi lakpa ngaiduna leire. Mahakna adumna leiringai aduda khanghaudana isingi imai ado nungsit sittana ipom naiba haurakli. Madu ubada mahak nagyetta koyeng yengi. Mahakna yengliba ado atai natte nungsit sitpara yenglibani. Adubu nungsitto sitpadi sitli yamna tamna liri aduga isingi iyai adudana ithak naina ipom hauduna matau ama oire. Sanarembi sum chingnaba phaurakli. Aduna phamlambadagi phuk haugatuna mayumda karage thauranglakli. Laibak thibani. Mahakna mayumda karage haina hek tawrakpaga mahakna lepliba mafam ado leikhom thokpagumna khara puthaba haurakli. Sanarembi tujungkiba khanghaude. Mahak makhong ado phuglaga mayumda karage haina amuk sajen tawjai. Adudasu hanagumna amuk tawrakli. Mikup asida Sanarembi mafam adubu koliba isor mahakbu chena thagonajarakli. "Ehe mafam asibu koliba palen panthau tolabi namomna khangja ujadabadagi palen panthau anigi nafamda iral langjakiba thoklabasu apangba taibang mini khana ngakpi nasagi lambi amukta pibiudo." Isor masu angakpani aduk thamoi sengna haijaba ado tabikhidri. Sanarembibu lainungda adumak chingthakre. Sanarembi masa ado menman tada amuktang khanglaw lauramlaga lainungda changkhre. Ngaihaki matung hikthangpham aduda mi kharasu laktuna hi lanbinaba mi thirakli. Miyoising adunasu ure. Sanarembina tuplamba tempa ado lemaido taduna leiriba ado. Madu ubada makhoisu khangi. Madudi makhoi machin mokpa ani adugi marakta amadi mafam asida laktuna leire haiba. Adubu masak uge phangdri. Phana kuina ngainaba matung machin mokpa ani ado amatta uraktrabada mayumda karambasu yai haiduna mayumda oina karaga hanglurasi haiduna miyoi khara Sanarembigi mayumda laami.
Tompok Yaisu Mangongi Ukong Tel aduda ngatharaga machebu lakpa ngairibani. Aduga lakliba miyoising aduna su hek yaurakpaga nupi amana hanglai. Aima, Tompok Yai, nangbu nasa ngamdabro? Tompok Yaisu masa nungaite haina hairami. Nupi duna makhatana. Ado, nasedi kadayda laikhige. Aikhoise hi amukta lanbiyu haige tawbanine. Tompok Yaido ngakna. Ine, isedi hi thangphamda chatkibani. Hi thangphamda leirongani. Nupi amana. Kainoni haisibo? Ibungo, aikhoina laise hi thangphamdaginine. Hi thangphamdadi kanamata leihodine. Tompok Yai ado phamlambadagi pukhogali. Aduga adudi isena kadai satkraba. Aduni ine hoinane khalisisu. Adugane noine hi tupa tempak to adusu aada taraga leihogi. Natti nasi adubo kadai da leikhrazano ne. Wano tabada Tompok Yai khara pakhatpa phaurakli. Aduga ine la hi thagumda oina chatlasi. Asumna makhoi pulap ado sanarembegi khongol liba haurakli. Mikup kharagi matu hi thangpham yaurakli. Tompok Yai masibu kauduna yengi adubu khumlaktri. Aduga nakal amadana kamdauri sanarembi ado laigi leibak lairaipak yaurakli. Mabu lamjingduna purakliba asiba kawal lai mana lamjingduna zom ningthogi manakta yaurakli. Sanarembi ado manglangumna masa ado itaw tawi. Aduga somdana kamdauri sanarembigi paudo mathang khul laikai sandokiduna hausikti hithangpham ado mina chona tillari. Tompok Yai upaidi leijada masibu toina kaurakli. Somda mopwana kauriba ado asomda su sanarembina mayek sangphatana tarami. Madu tabada mahak wakhan khamta tarakpagum mahangna leiriba mafam ado kadaidano yenglakpada jom ningthogi manakta oirami. Sanarembi makhut ani nonaduna haijarami. He asibagi lai namomu thaujanbiduna malem leida pubiyo. Bisak piklingaidagi ima ipa kainaraklaba. Imagi khomlang pibu thanna thakpa phangjahudraba. Aigi ipwana masi aibu khulap toina kaurakli. Aibu apakta thadokpiyo. Aduga asomna kandana mayam changduna isingda kumlaga sanarembibu thibada nupa amagi makhongda karigumba ama thengnarakpagum khanglaw lawrai karinoma leiri haiduna. Adudagi manang nakpada leiriba miyoi khara ado changsenduna iruppaga thibada sanarembigi thawai yaudraba hakchang ado thengnari. Nupa aduna sanarembibu phaina pamlaga isingdagi phawgalakli. Madu ubada Tompok Yaidi manglanga chap manari. Masena chatlamdagi matamda mokpada paumilamba wahaising ado ningsinglai. Isegi ibungo nang naba yadeko. Isena awa ana thidana asuk sangkraba matamase nangidamakta hinglaibani. Nangdi isegi khwaidagi tangba mani muktadagisu hena magul leibanido. Ise chalukhige ko section leiramo. Tompok Yai masegi khonjelna magi napa anida khonthang yengna taraga miluda pirangna pikthana yauraga masibu yengjarei. Aduga nupa aduso isingdagi karaklaga Tompok Yaigi mamangmaktada masibu thammi. Tompok Yai tamna khuru khuda kuntharaga masigi maithong ado makhuna tapna nalaga. Ise kaino nopano uriba sakta masibu asengbara ise se aibu mukta kauro ise aibu mukta kauro ise. Tompok Yaigi mataudu ubada leiriba miyam ado thamoi sokna nungairamdi. Tompok Yai makhatana ise tonbadagi tolaba mapu asina ise nangi minungsigi thaurina chedagi sinduna awaba kaya khanglaga aibu chaura leta phalakibani. Aduga ngasina nokpa aibu chauri khanduna idok hingba ngamlani haina thadokuna chalabara ise. Tompok Yaibu mayam aduna themjanbirami. Tompok Yai su masebo konsinduna ise nang chatkiba yaroi nangdi aigi ima suni ipa suni ai ise yaudana hingba ngamloye ise haina adumak laikre.
ꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯀꯞꯂꯒ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯀꯞꯆ ꯂꯥꯎꯖꯕ ꯑꯗꯣ ꯇꯥꯕꯗ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏ ꯃꯉꯣꯟꯗ ꯍꯥꯏꯖꯔꯛꯂꯤ꯫ "ꯑꯦꯍꯦ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧ, ꯅꯍꯥꯛꯇꯤ ꯍꯥꯠꯀꯦ ꯀꯟꯒꯦ ꯉꯝꯕꯅꯤ꯫ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯗ ꯊꯝꯖꯔꯝꯕ ꯏꯆꯥ ꯑꯅꯤ ꯑꯁꯦ ꯑꯃꯠꯇ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯒꯅꯨ." ꯃꯃꯥꯅ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯃꯥ, ꯑꯩꯅ ꯈꯣꯝꯂꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯊꯛꯂꯝꯗ꯭ꯔꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯆꯦ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯗꯣ, ꯑꯗꯨꯅ ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯃꯥꯂꯦꯝꯂꯩꯗ ꯑꯃꯨꯛꯇ ꯍꯜꯍꯟꯕꯤꯌꯨ, ꯍꯦ ꯑꯁꯤꯕꯒꯤ ꯂꯥꯏ." ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯃꯁꯛ ꯈꯪꯅꯔꯗꯨꯅ ꯁꯅꯔꯦꯝꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡ ꯑꯇꯜ ꯑꯈꯝ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯑꯁꯤꯕꯒꯤ ꯂꯥꯏ ꯃꯍꯥꯛꯅ ꯁꯅꯔꯦꯝꯕꯤꯕꯨ ꯑꯃꯝꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ꯫ "ꯍꯦ ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯪꯅ ꯆꯠꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ 5 ꯃꯤꯒ ꯊꯥꯒ 3 ꯂꯣꯏꯅꯕꯒ 3 ꯑꯃꯨꯛ ꯍꯟꯅ ꯅꯇꯦꯐꯝꯗ ꯇꯦꯍꯟꯒꯦ, ꯅꯍꯟꯐꯝꯗ ꯍꯜꯍꯟꯒꯦ." ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤꯗꯣ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯋꯥꯕꯨ ꯀꯧꯕꯅꯣ ꯑꯁꯤꯕꯒꯤ ꯂꯥꯏ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯅꯪꯗꯤ ꯃꯍꯩ ꯍꯩꯕꯅꯤ. ꯅꯪꯒꯤ ꯃꯍꯩꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯔꯝ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ? ꯑꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯨ ꯁꯣꯜꯂꯕ ꯃꯤꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅ ꯇꯧꯕꯤꯔꯤꯕ? ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯉꯥꯜ ꯅꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯅꯍꯥꯛꯅ ꯎꯕ ꯐꯪꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯃꯤ ꯁꯥꯡꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃꯇꯪ ꯐꯥꯎꯖꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯌꯥꯏ ꯑꯗꯣ ꯀꯞꯄꯗ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯣ ꯃꯆꯦꯕꯨ ꯐꯩꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ "ꯏꯆꯦ, ꯂꯥꯎ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯦꯒꯤ ꯁꯛꯇꯝꯁꯦ ꯅꯣꯡꯄꯥꯅ ꯑꯃꯨꯛ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯏꯆꯦ." ꯇꯣꯝꯄꯣꯛ ꯌꯥꯏ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤꯗꯣ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯑꯩꯅ ꯂꯥꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯊꯣꯛꯂꯕꯗꯤ ꯅꯧꯅ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯕ ꯏꯄ꯭ꯋꯥꯗꯣ ꯃꯁꯤ ꯑꯩ ꯑꯃꯨꯛ ꯀꯥꯏꯅꯔꯕꯗꯤ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯥꯂꯦꯝꯂꯩꯗ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯑꯁꯤꯕꯒꯤ ꯂꯥꯏ ꯃꯍꯥꯛꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛ ꯌꯥꯏ ꯑꯗꯣ ꯃꯌꯨꯝ ꯊꯣꯡꯒꯥꯟ ꯌꯧꯔꯛꯇꯨꯅ ꯃꯆꯦꯕꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯂꯣꯏꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯧ ꯂꯥꯡꯂꯣꯜ ꯑꯗꯣ ꯑꯁꯤꯕꯒꯤ ꯂꯥꯏ ꯃꯍꯥꯛꯅꯁꯨ ꯎꯔꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯅꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯈꯨꯜ ꯑꯃꯗꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯐꯥꯎꯖꯤꯜꯍꯟꯗꯨꯅ ꯎꯍꯜꯂꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯃꯉꯥꯜ ꯑꯗꯨ ꯎꯕꯗ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯉꯥꯜ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯁꯥ ꯑꯗꯣ ꯑꯄꯤꯛꯄ ꯃꯉꯥꯜ ꯐꯥꯎꯔꯛꯂꯤꯕ ꯃꯈꯨꯜ ꯑꯗꯨꯗ ꯂꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯇꯅ ꯊꯜꯂꯕ ꯅꯤꯡꯊꯤꯔꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯆꯧꯕ ꯊꯣꯡꯖꯥꯎ ꯑꯃꯃꯨꯛ ꯎꯔꯛꯂꯤ꯫ ꯃꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯃꯈꯨꯠꯅ ꯇꯞꯅ ꯅꯝꯂꯒ ꯌꯦꯡꯂꯨꯕꯗ ꯃꯊꯟꯇ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯂꯩꯈꯥꯗꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯟꯗꯨꯅ ꯇꯣꯝꯄꯣꯛ ꯌꯥꯏꯗꯤ ꯈꯪꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯤ ꯇꯦꯡꯊꯥ ꯅꯥꯑꯣꯏ ꯑꯃꯠꯇ ꯇꯥꯈꯤꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯧꯄ꯭ꯋꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯆꯤꯟ ꯄꯨꯝꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯅ ꯃꯥꯂꯦꯝ ꯂꯩꯈꯥꯗ ꯇꯧꯔꯤꯕ ꯑꯗꯣ ꯎꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯧꯄ꯭ꯋꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯍꯥꯏ, "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯆꯦꯜ ꯏꯄ꯭ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦꯗꯣ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯕꯅ ꯁꯦꯟꯅ ꯈꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯀꯣ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ." ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯑꯃ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯊꯥꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯔꯦꯝꯕꯤ ꯃꯄꯤ ꯑꯗꯣ ꯁꯠ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯈꯣꯡꯌꯥ ꯊꯝꯕꯥꯜ ꯑꯅꯤꯅ ꯂꯥꯏꯕꯛ ꯀꯠꯂꯒ ꯅꯦꯠꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯀꯨꯝꯊꯕ ꯍꯧꯈ꯭ꯔꯤ꯫ ꯃꯤꯀꯨꯞ ꯑꯃꯅ ꯆꯪꯒꯗꯕ ꯃꯇꯝ ꯄꯨꯝꯕ ꯁꯛꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯅꯔꯦꯝꯕꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯌꯥꯏꯗꯤ ꯃꯆꯦꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯗꯧꯈꯥꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯂꯩꯒꯗꯕ ꯃꯤꯍꯨꯟꯒꯤ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯗꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯁꯅꯔꯦꯝꯕꯤꯅ ꯂꯦꯡꯂꯛꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛꯌꯥꯏ ꯑꯗꯣ ꯃꯆꯦꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯒ ꯀꯧꯏ, "ꯏꯆꯦ, ꯏꯆꯦ." ꯁꯅꯔꯦꯝꯕꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯄꯥꯡꯒꯗꯕꯒꯤ ꯈꯞ ꯈꯞ ꯈꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯧꯄ꯭ꯋꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ꯫ ꯁꯤꯔꯨꯔꯕ ꯃꯤꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄ ꯑꯁꯤꯗ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯔꯒ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯂꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯑꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯧꯄ꯭ꯋꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯍꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯇꯣꯛꯈ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕ ꯅꯨꯄꯥ ꯑꯅꯤ ꯑꯣꯏꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯅ ꯃꯊꯤ ꯐꯣꯡꯂꯛꯄꯗ ꯃꯥꯌꯣꯛꯅꯈꯤꯗꯨꯅ ꯁꯅꯔꯦꯝꯕꯤꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯌꯧꯔꯨꯕꯅꯤ꯫ ꯆꯪꯖꯕꯗ ꯉꯥꯛꯄꯤꯕ ꯉꯝꯕ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯅ ꯁꯅꯔꯦꯝꯕꯤꯅ ꯃꯧꯄ꯭ꯋꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯤ ꯎꯕꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗꯕꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯈꯤ꯫ ꯄꯥꯞ ꯂꯩꯇꯕ ꯃꯤꯗꯤ ꯏꯁꯣꯔ ꯃꯥꯅꯁꯨ ꯊꯧꯖꯥꯟꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛꯌꯥꯏꯗꯣ ꯃꯆꯦꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯠꯇꯨꯅ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯨꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯅꯣꯡꯂꯨꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯨꯔꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯆꯦꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯇꯣꯝꯄꯣꯛꯌꯥꯏꯗꯣ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯠꯅꯕꯤꯒꯤ ꯅꯤꯇꯤ ꯀꯥꯏꯗꯅ ꯇꯣꯝꯄꯣꯛꯌꯥꯏ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯆꯦꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯍꯟꯈꯤꯗꯦ꯫ ꯃꯧꯄ꯭ꯋꯥ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯁꯅꯔꯦꯝꯕꯤꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯖꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯆꯦ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯈꯜꯂꯨꯕꯗ ꯇꯣꯝꯄꯣꯛꯌꯥꯏ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯌꯥꯏꯒꯤ ꯅꯨꯄꯤꯅꯁꯨ ꯃꯅꯝꯃ ꯁꯅꯔꯦꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯗꯨꯅ ꯉꯁꯤꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯔꯝꯃꯤ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯅꯔꯦꯝꯕꯤꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯄꯥꯎꯃꯦꯟꯖꯔꯝꯃꯤ꯫ "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯦ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯄ꯭ꯋꯥꯕꯨ ꯏꯆꯦꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯣ." ꯇꯣꯝꯄꯣꯛꯌꯥꯏ ꯂꯨꯛꯊꯗꯨꯅ ꯇꯞꯅ, "ꯏꯆꯦ." ꯁꯅꯔꯦꯝꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯏꯆꯦꯅ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ ꯀꯌꯥ ꯑꯁꯦ ꯏꯃꯥ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧꯔꯤ ꯌꯨꯝꯐꯝ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯏꯃꯥ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯁꯦ
ꯃꯌꯦꯡ ꯇꯥꯍꯟꯗꯅ ꯊꯝꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯇꯣꯝꯄꯣꯛ ꯌꯥꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯔꯨꯇꯃꯛ ꯂꯨꯛꯊꯔꯒ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯎꯔꯒ ꯁꯅꯔꯦꯝꯕꯤꯅ "ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯏꯆꯦ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯀꯦ, ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯒꯅꯤꯌꯦ"꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯌꯥꯏꯒꯤ ꯅꯨꯄꯤ ꯔꯥꯙꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯦ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯏꯔꯦꯟꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯅꯄꯨꯔꯣꯏꯕꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣꯀꯣ ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ"꯫ ꯑꯁꯣꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯇꯧꯒꯗꯕ ꯅꯤꯇꯤ ꯀꯥꯏꯗꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯀꯨꯗꯣ ꯂꯦꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔꯁꯨ ꯌꯧꯔꯛꯂꯦ꯫ ꯕꯣꯔ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯁꯅꯔꯦꯝꯕꯤꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯇꯣꯝꯄꯣꯛ ꯌꯥꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥ ꯀꯨꯞꯅ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯀꯣꯝꯅ ꯄꯥꯟꯖꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯔꯝꯗꯨꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕ ꯇꯅꯝꯕ ꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫